Kanglei Thawal Chinin bu yengri bakwai punung putaram okchari ngasigi maroiba pausing bijari pau pijaba matamda asoi aran yaukhrbasu tabiriba singnangak pigani. Jiribam Police Station gi OC oiramba Ibotombi Resign tawda DGP na Ayaba Pikhre. Thokda birang asina chauna so olaba Jiribam District ki Jiribam Police Station gi OC oiramba dagi lengak na Manipur Police Training Center Pangai da transfer taukiba Inspector Sagakpam Ibotombi resignation da DGP Manipur Ayaba Pikhre ngasidagi resign taukhre. Manipur Police ki DGP Rajiv Singhana tha asi kulumdoida thokiba order amana Inspector Sagakpam Ibotombi resignation adu Ayaba Pikhibani panbe abadi Jiribam gi OC oina transfer toroktuna tholi birang asi na chauna so olaba Jiribam Police Station gi OC oina thaupuram matung tha asaga marida thokiba order amana Inspector Sagakpam Ibotombi bu MPTC gi pangai da transfer torokhibani madugi matung mathangi nimita Inspector Sagakpam Ibotombi na Jiribam SP gi kuthang da DGP da mahaki voluntary resignation gi serol pisin khibani adum oinamuk nimit kyani mahaki resignation adu Ayaba pidana lakram matung tha asigi kulumdoida Ayaba pibagi order adu DGP na thokibani hairi akalamramda Ibotombi Sagakpan mahaki Facebook page ta thadrok pacherol amada haukiba nimit cham ga humphuni asida praja miyam da tiar smoke amadi nomai maru ama phawba kapkide miyamna aigi thawaini aigi punamakni haina khandano lakibani achumba waildi prajana hui oina hingado saru nongsa oina mikup amatang hinglamlaga tungi mirol gidamak Manipur iman yaipari haina Manipur kalamana phai haibagi damak khongthang asi lorokpani haina mahaki Facebook page ta thaklaki Manipur gi irang khannarakpada sarangna bathoktuna Lok Sabha amsung Rai Sabha anigi ningthami pham nimit humni jaithokre ngasi dagi haukiba Lok Sabha amsung Rai Sabha animaki ningtham gi mifam tha 35 helaba Manipur irang asigi maramda khannarakpada sarangna bathokpadagi tha asigi kuntret yumsakation mit phawba nimit humni jaithokre ngasi ayupung 13 tabadagi haukiba house animaki mifamda opposition party gi maikaidagi Manipur da hojik phongphong sana tholiba misi mina yauba irang amadi adani group ta sinja thumja tawgi matang da opposition gi maikaidagi puklakhiba wafam sing adugi sarang na bathokibani ngahak opposition amsung run ani gi maikaida sayetnaba amadi awok athom tawnaduna wafam kayang narakpudagi sarang na ba du control tawba ngamlaktabadagi mifam animakta tana sathaba yakide aduna maram oiraga ngasi dagi yumsa kaisa phawba nimit humni Lok Sabha amsung Rai Sabha ningtham mifam adu eithokibani hairi nakalamromda ngasi pangthokiba mifam adu yeithokibaga mari lena Prime Minister Narendra Modi na house animakta session mapung phana chathan kidaba adugi damakta pendaba phongdok ngasi dagi horaga mathang thagi kun phawba chathak ngasi dagi horaga mathang thagi kun phawba chathagadriba session asigi ngasi ahobu nimitta Lok Sabha da han member oiramba laikhidraba singi mafam da awaba phongdoki madugi matung opposition gi maikadi kholaw kaya lawbaga ngasi gi nimit jungba pung 12 phawba Lok Sabha gi speaker Om Birla na mifam jaithoki mifam pangthok tingi maoina paumi sina wangang na Prime Minister Narendra Modi na parliament ki proceedings sing mapung phana sanhan nabagi damak India block pu yaningdaba phongdoki